की Tolen KUKI खुलदा Nongmei kapsilakpadaTHAO puba gari ani gas bullet tanker amang thokhre driver sokle mapung weba pau Manipur Circle News ki maikai dagi myam da paudam jage ngasi ayuk pung tara khara helakpada Tamenglong district ki Tausem sub division gi Kaimai KUKI village manakta leiba Tolen KUKI village da afwaba makhal gi khulai paiba KUKI ni singnaba singna Jiribam da gi thau gas amadi mal puba gari ama punna gari manga da Nongmei kapsilakpada gi amang thokhre hairi press na phangba pauda handak pangthokadoriba Lok Sabha mikhal ga mari lainana National Highway 37 Imphal Jiribam lambi amadi lambi asida chaliba makhal makha gaya gi mal puba gari sing escort chalamba security personnel sing tha asigi mapandagi lokthokpa haukibadagi lambi asida mal puba gari sohom yankhai rom panduna leirakhi adubu ngasi ayuk ikhang khanghauduna Imphal Jiribam lambi amadi none khongchang irang amasung Jiribam area da panduna leramba mal puba gari samarom escorts thagani haibadagi Imphal tamna thaudorakhibani adubu Tamenglong district ki Tausem sub division gi manung channa leiba Kaimai gi Tolen KUKI khulda afaba makhal khulai paiba sakhangdaba sing aduna security escorts amadi mal puba truck sing da Nongmei kapsinduna attack chatharakhibani hairi attack to the gas bullet tanker ama Indian Oil Corporation Limited ki thau puba tanker ani phibam thina sokhi hairi aduga mal puba amasung thau puba gari amadi thoidokna ka hena aso apan yaukhide aduba gas bullet tanker thorokpa driver gi khong da Nongmei na panduna sokhi thodok aduda Nongmei na panduna soklaba gari manga adu gas bullet tanker aduna mang tharaga singi golai amada thorokpada thodok adu thokhibani hairi thodok aduda soklaba gari sing adudi LPG gas bullet tanker number MN 060 1144 mapu Tamphai Singh MN 060 0978 petrol puba tanker mapu Bopen Chandra Ghosh MN 03D 3214 diesel puba tanker mapu Prasad Kharel essential production puba tata MN 01 NC 7615 ATF amasung diesel puba tanker number MN 05C 1383 mapu TIS Lokendro Singni aduga thodok aduda soklaba LPG bullet tanker driver adugi mamingna Sekmai police station gi manung chana leiba kanto dagi ke ice Ramesh Singh ni hairi thodok aduda soklaba LPG bullet tanker driver ke ice Ramesh thodok aduda thokhraba matung mafam aduda changsilakhiba Tausem police station gi personnel singna nungba hospital da pukatuna laikannari thodok adu thokhraba matung da sakhangdaba sing aduna Nongmei kapsilakpada amanga ta thoklaba LPG bullet tanker IOC gi thau puba gari amadi ka hena sokhaudraba IOC gi thau puba gari ama amasung mal puba gari ama punna gari manga adu security personnel singna ka hena kodong thiba thoktanaba khodaki oiba thabak sing laukhatuna thau yuriba amadi gas yuriba gari sing adugi Nongmei na panbadagi horaba mafam sing adu mention ki hairi makhata na mafam aduda ahenba security force sing sangsinduna thodok aduda senari basing adu fananaba paksana combing operation chathari hairi